Thau dealersingna thau louba ngamlaktabadagi oil pumpsing thong lonba yaunare. Manipurda thau yoliba thau pump kharadi thau launanaba senpham puthokpa ngamdabadagi thong lonba yaunare. Pawgi likhunshingna hai thaugi pumpsing thong loliba asi Manipurda thaugi stock laitabagi natte thau pump tauribasingna thau launanabagi senpham puthokpa ngamdabadagini haina phungdokli. Thaugi company singna thaugi dealer singda hanadi numit kharani gi rolling credit ta piduna numit kharani thau credit ta lawba yabagi ayaba pirambani matam adudadi thaugi indent lawraba tungda madu yolaga phanglakpa senpham adudagi thau lawgi senpham adu pithokpa yabagi khudong chaba phanglammi. Adubu haukiba March 13 aduwaidagi oil company singna dealer singda piramba rolling credit adu kakthakhibaga loinana thau lawba matamda madugi pifam thokpa senpham adu pithoktaba yaraktabani. Ugi inden tharbasu senpham adu pithoktrabadi thau pidabana sel laitrabadi thau singthokpa ngamdabagi pifam dealer singda mayoknarakbani. Thang asi IOCL, BPCL, HPCL amasung Niara Energy na singba oil company singna India pumbagi oina lokalakpa oirabasu Manipur gi dealer singda he na chawna awaba mayokna hali haina phongdoli. Manipur gi oina lairiba petrol pump sing asigi chada marphudi nongmada thau asi kiloliter mari romdagi he na singthokpa ngamde amasung chada kun lomna khare he na thau singba ngamba dealer singna oiri. Mausana thau yonba matamda nongmada kiloliter mari yonba ngamde madu pump kharadi numit nini humni changna yolibani hanadi thau tanker amana line manaba pump singda thau adu sharing tawraga tharamba adu athingba si lakhibadagi yakidre haina phongdokli. Hana rolling credit piba amsung sale thigatpa matamda chada 33 ki interest ki senpham haplaga thigat libani hairi. Adubu madugi khudong chaba punamak kakkiba asina state asida thau yoliba dealer singda chawna awaba mayoknarakbani haina phongdoki. Anowo oil company gi kanglon asigi matung inna thau gi indent adu lowningba lowbagi ayaba piri tawutabu senpham adu numit adu maktada loina thidokadabani karigumma senpham adu singbada nongma lan kibatarabadi madugi penalty oina ahenba senpham sing oil company singda dealer singna thihali. Manipur gi oina haujik oirakliba phibam asina thau gi dealer sing awaba kaya mayoknari. Manipur da COVID-19 laichat matungdagi thau business ta chawna chaitheng pirakpa adugi matung da kumja lisinganiga kolumdoi gi me ahumdagi haurakkiba irang asina hena phibam sokhanduna ka hena awaba phibam da mayoknaduna lagli. Thau company sing da diesel thau asi gari sing mapan da chatpagi sang hanthakibana yonbagi sang hanthaduna lagli bramasina nongmagi laukhiba indent adu loina yonanaba honawada numit kayani rom changli bramasina rolling credit kakkraba matungda dealer sing awaba chawna mayoknaduna lakhibani. State asida oirakliba phibam asi thaugi stock laitabagi nate thaugi dealer singna thau lainanaba senpham puthokpa ngamdabana loinana thau lainanaba senpham puthokpa ngamjadaba thaugi pump singda thau singthokpa ngamdabana awaba mayoknarakpani haina pawgi likunusina phongdokli. Magi mairagi Sujatagi yumda miyamna thomjinkhre. Chief Minister Yumnam Khemchandgi mathakta wafam kaya phongdok lui haibagi mayokta ngasi numidang masing yamlaba miyamna imagi mairagi president oiriba Sujata Thoksomgi singjamei Thoksom leikaida leiba yumda thomjinkhre. Chief Minister Yumnam Khemchandgi maramda mawong tadaba wahei wata siznaraga wa ngang lui haibagi maral siraduna masing yamlaba miyamna Sujata Thoksomgi yumda miyamna thomjinkibani hairi. Tawdok thokfamdagi phangba pawna hai Chief Minister gi mayokta natai sadabani haiba wafam kaya Sujata na phongtokhi haiba wafam laikai atuda sandorakpaga loinana miyam adu punsillaga mahaki yumda thomjinkhibani hari. Mafam atuda pulliba migi masing leptana hengalakpaga loinana irang adu chauthorktuna mahakna phongtokhiba wafam adu akanba mawongda yaningdaba phongdorkhi hari. Mahakna phongdokhiba wafam adugi matangda sengdoknaba masing yamlaba miyam aduna khangankhi.
ꯇꯨꯏꯕꯣꯡꯗ AR ꯒꯤ ꯒꯥꯔꯤꯅ ꯃꯤ ꯊꯦꯡꯂꯝꯂꯒ CRPF ꯒꯤ ꯒꯥꯔꯤ ꯑꯣꯏꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯨꯏꯕꯣꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯒꯥꯔꯤꯅ ꯃꯤ ꯊꯣꯝꯂꯝꯕꯗꯒꯤ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯍꯧꯔꯛꯇꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯒꯥꯔꯤ ꯑꯃ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯍꯥꯏ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯇꯣꯡꯕ ꯀꯦꯝꯄꯔ ꯑꯃ ꯂꯝꯕꯤ ꯆꯠꯄ ꯃꯤ ꯑꯃ ꯊꯣꯝꯂꯝꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯊꯧꯗꯨꯅ ꯆꯠꯈꯤ ꯍꯥꯏꯔꯤ꯫ ꯑꯁꯣꯛꯄ ꯃꯤꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯠꯅꯔꯤꯉꯩꯗ ꯂꯥꯛꯈꯤꯕ CRPFꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯇꯣꯡꯕ ꯒꯥꯔꯤ ꯑꯃ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯏꯔꯥꯡ ꯍꯧꯈꯤꯕ ꯃꯤꯌꯥꯝꯅ ꯃꯩ ꯊꯥꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯒꯥꯔꯤꯅ ꯊꯦꯡꯂꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤꯕ ꯅꯠꯇꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯀꯨꯞꯄ ꯄꯥꯎ ꯉꯥꯏꯅꯔꯤ꯫ ꯏꯔꯥꯡ ꯂꯩꯔꯕꯗꯤ ꯁꯦꯟꯁꯁ ꯌꯩꯊꯣꯛꯍꯟꯕ ꯌꯥꯏ꯫ ꯁꯨꯖꯥꯇꯥ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃꯗ ꯆꯔꯥꯡꯅꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯏꯔꯥꯡ ꯂꯩꯔꯕꯗꯤ ꯅꯦꯁꯟꯒꯤ ꯑꯣꯏꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯕꯁꯨ ꯏꯔꯥꯡ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯁꯦꯟꯁꯁ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯇꯨꯅ ꯇꯧꯕ ꯌꯥꯏ꯫ ꯏꯔꯥꯡ ꯂꯩꯔꯕꯗꯤ ꯁꯦꯟꯁꯁ ꯌꯩꯊꯣꯛꯍꯟꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯍꯛ ꯑꯃꯅꯤ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ TS ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞ ꯃꯣꯏꯔꯥꯡ ꯕ꯭ꯔꯥꯟꯆꯅ ꯁꯤꯟꯗꯨꯅ NRC ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯃꯗꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯈꯟꯗꯣꯛꯇꯅ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯃꯣꯏꯔꯥꯡ ꯀꯪꯂꯥꯗꯒꯤ ꯂꯝꯊꯥꯔꯒ ꯃꯣꯏꯔꯥꯡ ꯆꯦꯡꯒꯩ ꯂꯝꯄꯥꯛꯇ ꯐꯥꯎꯕ ꯆꯠꯈꯤꯕ ꯔꯦꯂꯤ ꯑꯗꯨꯗ ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ 1ꯗꯒꯤ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯁꯦꯟꯁꯁ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯑꯁꯤ ꯌꯥꯕ ꯉꯝꯈꯤꯔꯣꯏ ꯍꯥꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯀꯨꯝꯖꯥ 2019ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯤꯌꯥꯟꯆꯥ ꯀꯌꯥ ꯆꯪꯂꯛꯂꯦ ꯍꯥꯏꯗꯨꯅ ꯀꯨꯝꯖꯥ 2018ꯗ ꯊꯤꯈꯤꯕ ꯃꯤꯀꯣꯛ ꯑꯗꯨꯗ ꯑꯔꯥꯟꯕ ꯑꯁꯣꯏꯕ ꯑꯃꯗꯤ ꯃꯤꯁꯤꯡ ꯀꯌꯥ ꯍꯦꯟꯒꯠꯄꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯟꯗꯛ ꯁꯣꯛ 2019ꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯌꯥ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯀꯌా ꯂꯩꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯒꯚꯔꯅꯔ, ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯏꯔꯥꯡ ꯑꯁꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯂꯩꯕꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯌꯦꯡꯁꯤꯟꯅꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯌꯦꯡꯁꯤꯟꯅꯅꯕ ꯍꯥꯏꯈꯤꯕ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯌꯥ ꯑꯁꯤꯕꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛ ꯃꯥꯏ ꯑꯣꯟꯁꯤꯟꯗꯅ ꯂꯥꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯌꯥ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯈꯟꯗꯣꯛꯅꯅꯕ NRC ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯇꯣꯞ ꯍꯥꯟꯅ ꯈꯟꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯁꯦꯟꯁꯁ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛꯅ ꯂꯦꯞꯂꯤ꯫ ꯁꯦꯟꯁꯁ ꯇꯧꯕꯗ ꯌꯥꯗꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯏꯔꯥꯡ ꯂꯩꯔꯕ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯃꯐꯝꯗ ꯀꯔꯝꯅ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯤꯇꯩꯁꯤꯡꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯁ꯭ꯇꯦꯠ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯄ ꯌꯥꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯝꯗꯝ ꯑꯃꯗ ꯁꯦꯟꯁꯁ ꯑꯁꯤ ꯃꯇꯝ ꯈꯔ ꯊꯦꯡꯊꯔꯒ ꯇꯧꯕ ꯌꯥꯏ꯫ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯈꯔꯗ ꯏꯔꯥꯡ ꯂꯩꯗꯨꯅ ꯁꯦꯟꯁꯁ ꯌꯩꯊꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ NRC ꯑꯁꯤ ꯁꯦꯟꯇꯔꯅ ꯇꯧꯕꯗ ꯃꯇꯝ ꯈꯔ ꯆꯪꯈꯤꯒꯅꯤ ꯍꯥꯏꯔꯕꯁꯨ ꯁ꯭ꯇꯦꯠꯅ ꯃꯁꯤꯒ ꯃꯥꯟꯅꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯈꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯦ 2019ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯀꯌꯥꯗ ꯂꯩꯔꯤꯕꯅꯤ꯫ ꯏꯔꯥꯡ ꯑꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ IDP ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯄꯤꯔꯤꯕ ꯚꯣꯏꯁ ꯑꯁꯤꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯎꯈꯨꯝ ꯄꯤꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯀꯟꯁꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯌꯥꯅ ꯆꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯕ ꯈꯣꯡꯖꯪꯅꯤ꯫ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯌꯥꯝꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯤꯌꯨ꯫ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯁꯤꯕꯨ ꯏꯔꯥꯡ ꯄꯥꯝꯕ ꯑꯣꯏꯅ ꯇꯥꯍꯟꯕꯤꯒꯅꯨ꯫ ꯑꯗꯨꯅ ꯑꯦꯄ꯭ꯔꯤꯜ 1ꯗꯒꯤ ꯍꯧꯒꯅꯤ ꯍꯥꯏꯔꯤꯕ ꯁꯦꯟꯁꯁ ꯑꯁꯤ ꯌꯩꯊꯣꯛꯇꯨꯅ ꯍꯥꯟꯅ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯈꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯈꯤ꯫ ꯁꯠꯇꯤꯁꯒꯔꯗ ꯕꯔꯗ ꯐ꯭ꯂꯨ ꯁꯟꯗꯣꯔꯛꯄꯗꯒꯤ ꯌꯦꯟ 2,900 ꯔꯣꯝ ꯁꯤꯈ꯭ꯔꯦ꯫
ꯁꯠꯇꯤꯁꯒꯔꯒꯤ ꯕꯂꯥꯁꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯆꯂꯥꯏꯕ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯝ ꯑꯃꯗ ꯕꯔꯗ ꯐ꯭ꯂꯨ ꯑꯦꯚꯤꯌꯟ ꯏꯟꯐ꯭ꯂꯨꯑꯦꯟꯖꯥ ꯁꯟꯗꯣꯔꯛꯄꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯌꯦꯟ 4,900 ꯔꯣꯝ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯣꯊꯣꯔꯤꯇꯤꯁꯅ ꯀꯤꯂꯣꯃꯤꯇꯔ 10ꯒꯤ ꯑꯀꯣꯏꯕꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯟꯈꯠꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯚꯦꯇꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯖꯣꯏꯟꯠ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯖꯤ.ꯑꯦꯁ. ꯇꯟꯋꯥꯔꯅ ꯐꯣꯡꯗꯣꯛꯄ ꯃꯇꯨꯡ ꯏꯟꯅ ꯕꯤꯂꯥꯁꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯅꯤ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯒꯚꯔꯟꯃꯦꯟꯠ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯝ ꯑꯗꯨꯗ ꯄꯨꯟꯅ ꯌꯦꯟ 5,000 ꯊꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯥꯔꯝ ꯑꯗꯨꯗ ꯃꯥꯔꯆ 18ꯗꯒꯤ 15 ꯐꯥꯎꯕꯗ ꯌꯦꯟ 3,100 ꯔꯣꯝ ꯁꯤꯔꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯌꯦꯟꯁꯤꯡ ꯁꯤꯔꯝꯈꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯚꯣꯄꯥꯜ ꯑꯃꯁꯨꯡ ꯄꯨꯅꯦꯗ ꯂꯩꯕ ꯂꯦꯕꯣꯔꯦꯇꯔꯤꯁꯤꯡꯗ ꯁꯦꯝꯄꯜꯁꯤꯡ ꯊꯥꯗꯨꯅ ꯇꯦꯁꯠ ꯇꯧꯕꯗ ꯌꯦꯟꯁꯤꯡ ꯑꯗꯨ ꯑꯦꯚꯤꯌꯟ ꯏꯟꯐ꯭ꯂꯨꯑꯦꯟꯖꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕꯅꯤ ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯇꯧꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯔꯝ ꯑꯗꯨꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃꯒꯤ ꯑꯀꯣꯏꯕꯕꯨ ꯏꯟꯐꯦꯛꯇꯦꯗ ꯖꯣꯟ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯒ ꯂꯣꯏꯅꯅ ꯀꯤꯂꯣꯃꯤꯇꯔ 10ꯒꯤ ꯑꯀꯣꯏꯕꯗꯨꯅ ꯁꯔꯚꯤꯂꯦꯟꯁ ꯖꯣꯟ ꯑꯣꯏꯅ ꯂꯥꯎꯊꯣꯛꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯄ꯭ꯔꯣꯇꯣꯀꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯐꯦꯛꯇꯦꯗ ꯖꯣꯟ ꯃꯅꯨꯡꯗ ꯉꯥꯅꯨ, ꯌꯦꯟ ꯃꯔꯨꯝ ꯑꯃꯁꯨꯡ ꯃꯆꯤꯟꯖꯥꯛꯅꯆꯤꯡꯕ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯄꯨꯝꯊꯤꯡ ꯊꯤꯡꯅꯕꯒ ꯂꯣꯏꯅꯅ ꯀꯜꯂꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯒꯅꯤ꯫ ꯀꯜꯂꯤꯡ ꯑꯣꯄꯔꯦꯁꯟ ꯑꯃꯒꯤ ꯃꯇꯨꯡꯗ ꯁꯦꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯊꯕꯛ ꯆꯠꯊꯅꯕꯒꯤꯗꯃꯛ ꯔꯦꯄꯤꯗ ꯔꯦꯁꯄꯣꯟꯁ ꯇꯤꯝꯁꯤꯡ ꯁꯦꯝꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯗꯨꯅ ꯍꯥꯏꯈꯤ ꯀꯜꯂꯤꯡ ꯇꯧꯈ꯭ꯔꯕ ꯉꯥꯅꯨ ꯌꯦꯟꯒꯤ ꯃꯄꯨꯁꯤꯡꯗ ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯄꯣꯜꯇ꯭ꯔꯤ ꯐꯥꯔꯝ ꯋꯥꯔꯀꯔꯁꯤꯡꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝꯁꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯂꯩꯅꯥ ꯑꯁꯤꯒꯤ ꯂꯥꯏꯑꯣꯡ ꯎꯠꯂꯛꯄ ꯊꯦꯡꯅꯔꯕꯗꯤ ꯇꯦꯁꯠ ꯇꯧꯒꯅꯤ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯔꯕꯗꯤ ꯑꯦꯟꯇꯤꯚꯥꯏꯔꯦꯜ ꯃꯦꯗꯤꯀꯦꯁꯟ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯉꯥꯅꯨ ꯌꯦꯟ ꯌꯣꯟꯐꯝꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯅꯅꯕꯁꯨ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯆꯤꯟꯖꯥꯛꯀꯤ ꯃꯇꯦꯡ ꯀꯛꯇ꯭ꯔꯤꯉꯩꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯔꯣꯍꯤꯡꯒ꯭ꯌꯥ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯊꯋꯥꯏ ꯋꯥꯅꯔꯦ꯫ ꯒꯤ ꯑꯋꯥꯠꯄ ꯂꯩꯔꯕ ꯌꯨꯑꯦꯟ ꯋꯥꯔꯜꯗ ꯐꯨꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯅ ꯔꯣꯍꯤꯡꯒ꯭ꯌꯥ ꯔꯤꯐ꯭ꯌꯨꯖꯤ ꯃꯤꯂꯤꯌꯟ 1.2 ꯔꯣꯝꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯀꯤ ꯇꯦꯡꯕꯥꯡ ꯀꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯔꯣꯍꯤꯡꯒ꯭ꯌꯥ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯥꯎꯔꯕ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞꯁꯤꯡꯗ ꯂꯥꯟꯅ ꯁꯣꯛꯍꯜꯂꯕ ꯌꯨꯝ ꯊꯪꯅꯕ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯦꯜꯂꯛꯄ ꯔꯣꯍꯤꯡꯒ꯭ꯌꯥꯁꯤꯡ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯔꯤ꯫ WFPꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯛ 2023ꯗꯒꯤ ꯑꯅꯧꯕ ꯔꯣꯍꯤꯡꯒ꯭ꯌꯥ ꯔꯤꯐ꯭ꯌꯨꯖꯤ 1,50,000 ꯔꯣꯝ ꯍꯦꯟꯅ ꯊꯨꯡꯈꯤ ꯍꯥꯏꯔꯤ꯫ ꯔꯣꯍꯤꯡꯒ꯭ꯌꯥ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯒꯤꯗꯃꯛ ꯊꯥꯒꯤ ꯆꯤꯟꯖꯥꯛꯀꯤ ꯃꯇꯦꯡ ꯄꯤꯕ ꯑꯦꯖꯦꯟꯁꯤ WFP ꯃꯊꯟꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯅ ꯁꯦꯜ ꯊꯥꯗꯕ ꯍꯟꯊꯔꯛꯄ ꯑꯃꯁꯨꯡ ꯃꯇꯦꯡꯒꯤ ꯃꯊꯧ ꯇꯥꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯍꯦꯟꯒꯠꯂꯛꯄꯅ ꯔꯤꯁꯣꯔꯁꯁꯤꯡ ꯍꯥꯟꯅꯗꯒꯤ ꯄ꯭ꯔꯦꯁꯔ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯀꯣꯛꯁ ꯕꯖꯥꯔ ꯀꯦꯝꯞꯁꯤꯡꯗ ꯂꯩꯕ ꯔꯣꯍꯤꯡꯒ꯭ꯌꯥꯅ ꯊꯥ ꯑꯃꯗ $12ꯒꯤ ꯆꯤꯟꯖꯥꯛꯀꯤ ꯃꯇꯦꯡ ꯐꯪꯂꯤ꯫ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯑꯃꯗꯒꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯃꯇꯦꯡ ꯂꯋꯔ ꯔꯤꯛꯁꯇ ꯂꯩꯕ ꯒ꯭ꯔꯨꯞꯁꯤꯡꯒꯤ $8 ꯑꯃꯁꯨꯡ ꯃꯤꯗꯜ ꯀꯦꯇꯦꯒꯣꯔꯤꯗ ꯂꯩꯕꯁꯤꯡꯒꯤꯗꯃꯛ $10ꯗ ꯍꯟꯊꯔꯒꯅꯤ꯫ ꯆꯤꯟꯖꯥꯛꯀꯤ ꯑꯋꯥꯕ ꯁꯥꯊꯤꯅ ꯃꯥꯌꯣꯛꯅꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯈꯛꯇꯃꯛ $19 ꯀꯥꯏꯗꯅ ꯐꯪꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯥꯡꯂꯨꯞ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃꯔꯣꯝꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡꯁꯤꯡ, ꯅꯨꯄꯤꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯍꯜꯁꯤꯡ ꯅꯠꯇ꯭ꯔꯒ ꯁꯣꯏꯅꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯨꯆꯤꯡꯕ ꯏꯃꯨꯡꯁꯤꯡ ꯌꯥꯎꯏ꯫ WFPꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯀꯨꯟꯂꯤꯅ ꯍꯥꯏꯈꯤ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯄꯣꯔꯠ ꯂꯦꯞꯄ ꯂꯩꯇꯅ ꯐꯪꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯀꯥꯡꯕꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯪꯏ꯫ ꯑꯗꯨꯕꯨ ꯔꯤꯐ꯭ꯌꯨꯖꯤꯒꯤ ꯃꯤꯍꯨꯠ ꯌꯨꯅꯥꯏꯇꯦꯗ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯔꯣꯍꯤꯡꯒ꯭ꯌꯥ ꯁꯤꯚꯤꯜ ꯔꯥꯏꯠꯁ ꯄ꯭ꯂꯦꯠꯐꯣꯔꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯩꯌꯦꯗ ꯎꯜꯂꯥꯅ ꯃꯤꯌꯥꯝꯒꯤ ꯍꯥꯟꯅꯗꯒꯤ ꯆꯥꯕ ꯋꯥꯠꯄꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ $19 ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯥ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯅ ꯅꯈꯣꯏꯅ ꯈꯟꯕ꯭ꯔꯥ ꯍꯥꯏꯅ ꯎꯜꯂꯥꯅ ꯑꯦꯐꯄꯤꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯑꯣꯏ ꯑꯃꯅ $8ꯇꯒꯤꯅ 10 ꯐꯥꯎꯕꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯃꯇꯦꯡꯅ ꯃꯥꯂꯦꯝꯗ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯪꯈꯤ꯫ ꯎꯜꯂꯥꯅ ꯍꯥꯏꯈꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯊꯕꯛ ꯇꯧꯕꯒ ꯑꯌꯥꯕ ꯄꯤꯗꯦ ꯑꯃꯁꯨꯡ ꯍꯋꯥꯏ ꯆꯦꯡꯋꯥꯏꯒꯤ ꯃꯇꯦꯡ ꯍꯟꯊꯕꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯂꯣꯅ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯇꯧꯔꯛꯄ ꯌꯥꯏ꯫
देशकी refugee relief and repatriation commissioner Mohammed Mizanur Rahmanna aid agency-singna funding crisis ama mayoknari haina phongdokki fireb asigi phal tongan-tonganba maikaisingda mami tagani haina mahakna haiki. Military clinic ta attack tawbagidamak Iraqna United States ki diplomat kaukhatkadori. Iraq ki military medical facility amada tamthiba airstrike ama sathakhiba yaningdaba phongdoknaba Iraqna US charge the force kaukhatkani haina Iraq ki military na yumsakisan numita statement amada phongdokre. Statement adugi matung inna Iraqi Prime Minister Mohammed Shia al-Sudani na Foreign Ministry da US charge the force kaukhatnaba amasung Havania military clinic ta tawkiba attack akanba wahai siznaduna yaningdaba phongdoknaba yathang piki hari. US na attack tawkiba mafam adu Iraqi Defense Ministry gi makhada leibani hari. Attack adu international law thugaiba crime amani thawong aduna Iraq amasung United States ki miyam gi marakta leinaba marida akaiba pire. UN charter gi makhada khuthanbagi hak Iraq ki lei haina makhata da statement aduna phongdokhi.